Maruk mayam ngasi amuk kaifa entertainment na mayam gidamak nungaigani khanjaduna movie ama puduna lakchari. Movie asi hanakta nauna 2024 release tawkiba true story da based tawduna puthokiba Sector 36 hariba movie aduni. Film asi gi rating khara falabada IMDb da 7.3, Rotten Tomatoes da 47, Google user na 72% piriba film amani. Aduga channel asida ahan bachanglakpa oiragadi subscribe tawbiduna channel asibu pukning thogatpiyo. Aina film asi pathok sabada soikiba lankhiba yawrabasu ngakpiyo haiba wafam thamjari. Fare mayam adudi film asigi samlakpa wari pandabida movie asida mai onsin minarasi. Movie asigi ahanba sinmaktada ulibasi 2005 ki Delhi ki mafam amada Prem kauba nupa amana sofa da hiptuna kon banega koropati hariba show asi yengduna lairibadu aikhoida uhalli. Mahak asi khungang amadagi Delhi da laktuna lai. Aduga mahak asi businessman afawba ama oiriba Balbir Basi hariba asigi yumda thabak ingkhang sunomduna laiba misak ama oirami. Mahak asi kon banega koropati hariba show asi yamna pamjana yengba misak ama oirami. Masida show asida question ama hanglai madudi sare yahan se asa hariba isai asi kanana compose tawkhibano haiduna masida premna tv adu yengduna hairei. Number 4 Muhammad Iqbal ni haiduna masida show asida famli banufa asina number 2 Jaldu ni hairami aduda premna chinthi duna hairei. Oiroidaba singna paisa piduna show asi yawhalle aduga akhangba ikhoibuna miriam oiduna leiri. Tanja asida prem gi phone adu laglami phone adu magi nupi gini masida prem na phone adu paikhalami aduga mahaki nupi adu pregnant oirami. Masida prem na hairei kamdaurige doctor na operation tawsi haibra natraga normal da yani haibra thabak awaba su nomduna tawganu pochai arumba thanganu haiduna prem na hairami aduga hayeng ai phone tawrake haiduna prem na phone adu thamkhirami. Masidagi prem na speaker ama on tawduna aribe isai ama tharami aduga upu adudagi thang ama lakthokduna toilet na lariba ka aduda laglami. Masida toilet aduda school satri nupi amagi asiba haksang ama lairibadu aikhoida uhalli. Asida prem na khongup adu lakthokpire aduga nupi macha adubu sa sembadawna matup kaktuna halami. Sen asigi matungda Kalicharan Pande kauba sub inspector ama ulai. Magi yumasi maga magi nupiga amadi magi macha nupi khakta laiba oirami. Aduga mahak asi station chatnabagi loisilami. Aduga magi macha nupi adu skunda thilamlaga mahak police station da laglami. Masida mana changlakpada nupa amabu ngaiduna leirami aduga mangolda box ama pirami. Masida pandena hangdoktuna yenglubada paisa oiduna leirami aduga piriba paisa asina huranba khara fajinkhibagi thadoknaba piba oirami. Asida aikhoina khangba amana Pande asi karap oiba police officer hamani haibadu khangba ngamli. Pande adu magi famfam manakta changsilakpada cockroach ama leiribadu nethatuna hairei. Cockroach na fana yamna haksang semlabasu khongupki mamangdadi karisu nate asi haiduna table aduda famdarei. Masida magi mamangda ahal ama famduna leirami aduga ahal asina hairei sarna haibadu yamna sumi adubu sarna haiba wa aduga aigi chanupi mangkhiba asiga kari mari leinabage haiduna hanglaklami. Masida Pandena lainai maramdi nangna nachanupi bu chekshindabagi mangkhibani hairei. Asidagi khangle adudi ahal asi magi machanupi mangkhibagi missing report tawba laklibani haibadu. Masida nupa asina hairei sar ngasi asi aigi chanupi gi birthday nomini mahak ngasiga tharaga chahi 15 mapung fare. Aduga Pande asi thawai sa sadana taduna leirami aduga ahal asina makha tarai sar aigi chanupi sin haujik tamliba class asi hek loibada mahakna first taraklabadi tv ama leibiu haiduna hairami. Asi hairaba matungda ahal adu thamoi sokna kaplami. Masida Pandena karisu waganu soidana nachanupi adu lakani haiduna themjinbirami aduga ahal asina makha tarai sar FIR amatadi sembiu haiduna. Masida Pandena hairei nangna aikhoida amuk takadoribra FIR karamna igani karamna semgani aikhoina setliba uniform asi nang setlagera asumna yamna usittana Pandena hairei. Ahal asina haujik fawwa halakrabanina soidana siramlagani haiduna amuk kappa hawraklami. Masida Pandena magi nakanna famliba pathak kauba constable aduda ising glass ama purau haiduna hairami madudagi ising adu nupa aduda pithaklami. Masida Pandena paisa khara puthoraktuna piraga hairei nangna wakhandu pangkhanna khanjinkhre karisu waganu aikhoina nangi nachanupibu phangnaba soidana thigani. Asida nupa adu thoraklaga machanupi gi photo adu station adugi board da thechilami
ꯑꯗꯨꯒ ꯕꯣꯔꯗ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅꯤ ꯉꯁꯥꯏ ꯄ꯭ꯔꯦꯝꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯤꯕ ꯑꯗꯨ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯔꯥꯖꯤꯕ ꯀꯦꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯕꯣꯜ ꯑꯗꯨ ꯗ꯭ꯔꯦꯟ ꯑꯃꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯤ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯕꯣꯜ ꯑꯗꯨ ꯈꯨꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯣꯂꯤꯊꯤꯟ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯥ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤꯈꯛꯅ ꯌꯣꯡꯒꯤ ꯈꯨꯠꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯟꯗꯦꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯔꯥꯖꯤꯕ ꯀꯦꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯥꯀꯟꯗꯅ ꯁꯦꯛꯇꯔ 36ꯅ ꯀꯣꯟꯕ ꯃꯐꯝ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯗꯒꯤꯁꯨ ꯑꯉꯥꯡ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯥꯀꯟ ꯑꯅꯤꯁꯤꯗꯒꯤ ꯑꯉꯥꯡ ꯃꯥꯡꯈꯤꯕꯒꯤ ꯔꯤꯀꯣꯔꯠ ꯑꯃꯠꯇ ꯂꯥꯛꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯗ꯭ꯔꯦꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯖꯤꯜ ꯃꯤꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯏꯁꯤꯡꯅꯤ꯫ ꯑꯗꯨꯅ ꯐꯠꯇꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯄꯥꯟꯗꯦꯅ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯕꯤꯜꯗꯤꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯍꯪꯂꯛꯏ, ꯃꯁꯤ ꯀꯅꯥꯒꯤ ꯕꯤꯜꯗꯤꯡꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯀꯥꯔꯅꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯥꯁꯤ ꯀꯧꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯒꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯗ꯭ꯔꯦꯟ ꯑꯁꯤꯗ ꯇꯥꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯂꯪꯊꯣꯔꯛꯄꯗꯨ ꯃꯥꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯈꯨꯠꯁꯥ ꯑꯁꯤꯗꯤ ꯀꯅꯥꯅ ꯐꯪꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯑꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯐꯪꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗ ꯄꯥꯟꯗꯦꯅ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕꯒꯤꯗꯃꯛ ꯈꯨꯕꯥꯛ ꯑꯃ ꯈꯨꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯂꯤ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯎꯠꯂꯛꯏ꯫ ꯃꯁꯤꯗ ꯃꯈꯣꯏꯁꯨ ꯀꯣꯟ ꯕꯅꯦꯒꯥ ꯀꯣꯔꯣꯔꯄꯇꯤ ꯍꯥꯏꯔꯤꯕ ꯁꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯂꯤꯒꯤ ꯃꯄꯥ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯂꯤꯒꯤ ꯃꯄꯥ ꯑꯁꯤ ꯋꯥꯆꯃꯦꯟ ꯑꯣꯏꯗꯨꯅ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨ ꯍꯜꯂꯛꯄꯗ ꯌꯦꯔꯨꯝ ꯂꯩꯕ ꯀꯥꯎꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯂꯤꯗ ꯄꯩꯁꯥ ꯈꯔ ꯄꯤꯗꯨꯅ ꯌꯦꯔꯨꯝ ꯂꯩꯔꯨꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯂꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄ꯭ꯔꯦꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝꯅ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯂꯤꯗ ꯎꯠꯇꯨꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯂꯤ ꯑꯗꯨ ꯆꯣꯀ꯭ꯂꯦꯠ ꯎꯕꯗꯒꯤ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯈꯤꯕꯗ ꯇꯨꯡꯗꯒꯤ ꯄ꯭ꯔꯦꯝꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯁꯤꯟ ꯃꯇꯨꯡꯗ ꯄ꯭ꯔꯦꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯥꯁꯤ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯦꯛꯇꯔ 36 ꯀꯧꯕ ꯕꯪꯒ꯭ꯂꯣ ꯑꯗꯨꯗꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯥꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯪꯒ꯭ꯂꯣ ꯑꯁꯤꯗ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯄ꯭ꯔꯦꯝꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯝꯅ ꯑꯂꯤ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯤꯗ ꯑꯂꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯦꯝꯗ ꯍꯥꯏꯔꯛꯏ, ꯀꯀꯥ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯕꯕꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝꯅ ꯌꯥꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯕꯕꯥꯒꯤꯕꯨ ꯅꯣꯡꯃꯩ ꯂꯩꯕ꯭ꯔꯥꯅꯦ? ꯃꯁꯤꯗ ꯑꯂꯤꯅ ꯍꯥꯏꯔꯛꯏ, ꯅꯣꯡꯃꯩꯁꯨ ꯂꯩ ꯑꯗꯨꯒ ꯌꯨꯅꯤꯐꯣꯔꯝꯁꯨ ꯂꯩ꯫ ꯑꯗꯨꯗꯒꯤ ꯄ꯭ꯔꯦꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ, ꯐꯤꯂꯝꯗꯕꯨ ꯄꯪꯇꯧ ꯇꯧꯕꯒꯤ ꯋꯥꯅꯤ, ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒ ꯅꯪꯒ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯒꯦꯝ ꯈꯔ ꯁꯥꯟꯅꯒꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯇꯨꯝꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯅꯪꯒꯤ ꯕꯕꯥꯅ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯕꯗꯒꯤ ꯐꯪꯂꯔꯣꯏ, ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯄꯥꯎ ꯄꯤꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯈꯔ ꯇꯧꯒꯅꯤ, ꯃꯁꯤꯗꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯀꯦꯁ ꯑꯗꯨ ꯁꯣꯏꯗꯅ ꯊꯨꯞꯆꯤꯜꯂꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯅ ꯑꯂꯤꯕꯨ ꯄꯨꯜꯂꯤꯕ ꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯂꯤꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗ ꯄ꯭ꯔꯦꯝꯅ ꯁꯥꯎꯗꯨꯅ ꯑꯂꯤ ꯑꯗꯨ ꯏꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯂꯤ ꯑꯗꯨ ꯋꯥꯜ ꯑꯗꯨꯗ ꯁꯨꯖꯤꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯦ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝꯅ ꯄꯤꯛꯂꯤꯉꯩꯒꯤ ꯊꯧꯗꯣꯛ ꯑꯃ ꯐ꯭ꯂꯥꯁꯕꯦꯛꯇ ꯎꯍꯜꯂꯛꯏ꯫ 1983 ꯆꯝꯕꯥꯒꯤ ꯃꯐꯝ ꯑꯃꯗ ꯄ꯭ꯔꯦꯝ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯝꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯄ꯭ꯔꯦꯝꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯁꯤꯜꯂꯨꯁꯦ, ꯆꯥꯛꯀ ꯍꯋꯥꯏꯒꯅꯤ꯫ ꯅꯪ ꯁꯥ ꯊꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯝꯗ ꯐꯖꯅ ꯏꯔꯨꯖꯊꯣꯛꯎ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯆꯪꯂꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯄ꯭ꯔꯦꯝꯒꯤ ꯃꯥꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯥꯃꯥ ꯑꯁꯤ ꯁꯥ ꯁꯦꯝꯕꯒꯤ ꯗꯨꯀꯥꯟ ꯑꯃꯁꯨ ꯂꯩ, ꯃꯁꯤꯗ ꯄ꯭ꯔꯦꯝꯁꯨ ꯊꯕꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯝꯒꯤ ꯃꯥꯃꯥ ꯑꯗꯨ ꯁꯥ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥ ꯈꯔ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯇꯔ ꯑꯗꯨ ꯆꯤꯡꯊꯗꯨꯅ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯒꯦ ꯇꯧꯔꯛꯄꯗ ꯄ꯭ꯔꯦꯝꯅ ꯁꯥꯎꯗꯨꯅ ꯊꯥꯡ ꯑꯃ パイꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯃꯥ ꯑꯗꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯖꯦꯟꯇ ꯑꯃꯨꯛ ꯎꯠꯂꯛꯏ, ꯄ꯭ꯔꯦꯝ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ꯫ ꯃꯁꯤꯗ ꯑꯇꯣꯞꯄ ꯐꯣꯟ ꯑꯃꯗ ꯆꯣꯇꯦꯂꯥꯟ ꯀꯧꯕ ꯑꯃꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯆꯣꯇꯦꯂꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯅ ꯀꯝꯄꯥꯎꯟꯗꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯑꯁꯤꯗ ꯄ꯭ꯔꯦꯝꯅ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ, ꯀꯣꯟꯅ ꯇꯧꯔꯛꯂꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯝꯅ ꯐ꯭ꯔꯤꯖꯇꯒꯤ ꯕꯣꯛꯁ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯀꯝꯄꯥꯎꯟꯗꯔꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ,
ꯃꯈꯣꯏꯒꯤ ꯀꯣꯟ ꯕꯅꯦꯒꯥ ꯀꯣꯔꯣꯄꯇꯤ ꯍꯥꯏꯔꯤꯕ ꯁꯣ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯔꯛꯇꯦ, ꯑꯩꯕꯨ ꯑꯗꯨꯗ ꯌꯥꯎꯕ ꯐꯪꯂꯕꯗꯤ ꯂꯥꯛ 40-50ꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯄꯪꯕ ꯃꯤꯁꯤꯡ ꯊꯤꯗꯨꯅ ꯌꯥꯎꯍꯟꯗꯨꯅ ꯂꯩ꯫ ꯃꯁꯤꯗ ꯀꯝꯄꯥꯎꯟꯗꯔꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝꯅ ꯄꯣꯠꯇꯤ ꯐ꯭ꯔꯦꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨꯅ ꯗꯤꯂꯤꯚꯔ ꯇꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯇꯦ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝꯅ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄꯣꯂꯤꯊꯤꯟꯗ ꯍꯥꯞꯆꯤꯟꯗꯨꯅ ꯗ꯭ꯔꯦꯟ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯔꯤꯌꯥꯅꯥꯗ ꯂꯩꯕ ꯀꯔꯅꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯁꯤꯗ ꯕꯥꯜꯕꯤꯔꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯌꯨꯝ ꯑꯗꯨ ꯎꯠꯂꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯨꯅꯨꯄꯤꯕꯨ ꯐꯤ ꯁꯦꯠꯄ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯉꯁꯤ ꯑꯁꯤ ꯃꯁꯨꯅꯨꯄꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯗꯨ ꯑꯩꯈꯣꯏꯅ ꯎꯏ꯫ ꯑꯗꯨꯗꯒꯤ ꯕꯥꯜꯕꯤꯔꯒꯤ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯕꯥꯜꯕꯤꯔꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯑꯩ ꯍꯌꯦꯡ ꯗꯦꯜꯂꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯆꯨꯡꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯌꯦꯡ ꯑꯩꯅ ꯂꯥꯛꯄꯗ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯁꯤ ꯍꯥꯏꯌꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯨꯡꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯗꯨꯔꯒꯥ ꯄꯨꯖꯥ ꯌꯦꯡꯕ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯁꯤꯟ ꯃꯇꯨꯡꯗ ꯄ꯭ꯔꯦꯝꯅ ꯍꯥꯠꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯨꯡꯀꯤꯅ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯄꯥꯟꯗꯦꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯤ ꯁꯦꯠꯆꯤꯟꯕꯤꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯉꯁꯤ ꯑꯁꯤ ꯗꯁꯦꯔꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯈꯣꯏꯁꯨ ꯗꯁꯦꯔꯥ ꯌꯥꯎꯅꯕ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯔꯥꯝꯂꯤꯂꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯔꯥꯕꯣꯟ ꯁꯥꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝꯁꯨ ꯃꯥꯛꯁ ꯑꯃ ꯎꯞꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯐꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯉꯥꯡ ꯐꯥꯅꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯥꯟꯗꯦ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯨꯡꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯍꯌꯦꯡ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯎ, ꯉꯁꯤ ꯑꯁꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔꯗꯤ ꯍꯌꯦꯡ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯣꯝꯊꯣꯛꯇꯨꯅ ꯂꯩ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯎ ꯆꯠꯂꯨ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯃꯥꯡꯈꯤꯕ ꯅꯠꯇꯦ ꯁꯥꯔ, ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗ ꯄꯥꯟꯗꯦꯅ ꯊꯧꯋꯥ ꯁꯥꯗꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯠꯂꯣ ꯑꯗꯨꯗꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯧꯔꯨ, ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯅꯈꯣꯏꯒꯤ ꯊꯕꯛꯅꯤ ꯁꯥꯔ, ꯑꯁꯨꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯂꯣꯞ ꯄꯤꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯁꯥꯔꯒꯤ ꯏꯆꯥꯗ ꯊꯣꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯥꯔꯁꯨ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯥꯟꯗꯦ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤ ꯑꯁꯤ ꯄꯤꯕ꯭ꯔꯣ? ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯌꯥꯎꯔꯛꯂꯤꯗꯨꯅ ꯀꯔꯤꯒꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯗ ꯄꯥꯟꯗꯦꯒꯤ ꯅꯨꯄꯤꯅ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯒ ꯈꯠꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ 24 ꯑꯋꯥꯔ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯒꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯤ ꯎꯗꯦ ꯀꯗꯥꯏꯗ ꯂꯩ ꯍꯪꯂꯛꯄꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯇꯣꯏꯂꯦꯠ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯟꯗꯦꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯛꯁ ꯑꯃ ꯎꯞꯁꯤꯟꯗꯨꯅ ꯄꯨꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗ ꯄꯥꯟꯗꯦꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯗ ꯄ꯭ꯔꯦꯝꯅ ꯎꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯄ꯭ꯔꯦꯝ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯋꯥꯟꯊꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯑꯦꯝꯕꯨꯂꯦꯟꯁ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯉꯁꯥꯏ ꯀꯝꯄꯥꯎꯟꯗꯔꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨ ꯄꯥꯊꯛꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯗ ꯄꯥꯊꯛꯅ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯗ ꯄꯥꯟꯗꯦꯅ ꯃꯆꯥꯅꯨꯄꯤꯕꯨ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯨ ꯍꯥꯏꯗꯨꯅ ꯄꯥꯊꯛꯇ ꯁꯤꯟꯅꯔꯝꯂꯒ ꯄ꯭ꯔꯦꯝ ꯑꯗꯨ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯒꯥꯂꯤ ꯑꯗꯨꯗ ꯁꯝꯗꯨꯅ ꯆꯦꯟꯈꯤꯕꯅ ꯇꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯃꯗꯨꯗ ꯄꯥꯟꯗꯦ ꯑꯗꯨ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗ ꯃꯥꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯄꯣꯁꯇꯔ ꯊꯦꯠꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯉꯁꯤ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯐꯥꯈ꯭ꯔꯕꯗꯤ ꯃꯥꯁꯨ ꯄꯣꯁꯇꯔ ꯑꯁꯤꯗ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯔꯥ? ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ ꯈꯪꯂꯕ꯭ꯔꯥ ꯐꯥꯅꯕ ꯇꯧꯔꯝꯂꯤꯕ ꯑꯗꯨ, ꯃꯍꯥꯛꯄꯨ ꯐꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯃꯤꯒꯤ ꯃꯆꯥꯁꯤꯡꯕꯨ ꯀꯟꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯐꯥꯎꯕ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯁꯤꯟ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯥꯒꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯨꯡꯀꯤꯒꯤ ꯃꯄꯥ ꯃꯃꯥ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯤꯗ ꯄꯥꯟꯗꯦꯅ ꯆꯨꯡꯀꯤꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ FIR ꯑꯗꯨ ꯏꯔꯁꯤ, ꯍꯌꯦꯡ ꯁꯣꯏꯗꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯎ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯗꯦ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟꯗ ꯑꯉꯥꯡ ꯑꯃ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯗꯨ ꯁꯪꯒꯣꯝ ꯊꯛꯎ ꯌꯥꯗꯕ ꯑꯗꯨꯗ ꯅꯝꯗꯨꯅ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯥꯀꯟꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯞꯅ ꯄꯤꯊꯛꯎꯅꯦ, ꯒꯥꯔꯤꯗ ꯊꯥꯎ ꯍꯥꯟꯖꯤꯜꯂꯤꯕ꯭ꯔꯥ ꯅꯪꯒꯤꯗꯨꯕꯨ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨ ꯂꯧꯅꯕ ꯁ꯭ꯀꯨꯜ ꯕꯁ ꯂꯥꯛꯂꯝꯃꯤ꯫ ꯕꯁ ꯑꯗꯨꯗꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯅꯤꯈꯛ ꯕꯥꯏꯛ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯗ ꯄꯥꯟꯗꯦ ꯑꯗꯨ ꯆꯨꯝꯀꯤ ꯃꯥꯡꯈꯤꯕꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯅ꯭ꯌꯨꯁ ꯑꯃ ꯂꯥꯛꯂꯝꯃꯤ, "ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇ ꯎꯈꯤꯕ ꯑꯉꯥꯡ ꯑꯃ ꯐꯥꯈꯤꯕ ꯑꯗꯨ ꯃꯤꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ, ꯃꯃꯤꯡꯅ ꯕꯤꯕꯥꯟ ꯀꯧꯔꯝꯃꯤ"꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗ ꯕꯜꯕꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯅ꯭ꯌꯨꯁ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯦꯛꯇꯔ 36 ꯍꯥꯏꯔꯤꯕ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯕꯜꯕꯤꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯄꯗ ꯄꯥꯟꯗꯦꯅ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥꯛꯁ ꯎꯞꯁꯤꯟꯈꯤꯕꯅ ꯄꯥꯟꯗꯦꯅ ꯃꯍꯥꯛꯄꯨ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗ ꯕꯜꯕꯤꯔꯅ "ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ ꯁꯥꯔ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯁꯥꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯆꯨꯝꯀꯤꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯗꯒꯤ ꯂꯥꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯕꯜꯕꯤꯔꯅ "ꯑꯃꯨꯛꯇ ꯉꯥꯏꯈꯣ" ꯍꯥꯏꯗꯨꯅ ꯇꯤꯚꯤ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯁꯥꯏ ꯑꯉꯥꯡ ꯑꯃ ꯐꯥꯈꯤꯕꯒꯤ ꯅ꯭ꯌꯨꯁ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯤꯗ ꯕꯜꯕꯤꯔꯅ ꯍꯥꯏꯔꯛꯏ, "ꯑꯁꯤꯗ ꯉꯥꯡꯂꯤꯕ ꯄꯨꯂꯤꯁ ꯑꯁꯤ ꯈꯪꯕ꯭ꯔꯥ? ꯃꯃꯤꯡꯅ ꯖꯋꯥꯍꯔ ꯔꯥꯁꯇꯣꯒꯤ ꯀꯧꯕꯅꯤ"꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ "ꯈꯪꯏ, ꯑꯩꯈꯣꯏꯒꯤ ꯁꯥꯔꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗꯒꯤ ꯕꯜꯕꯤꯔꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯁꯥꯔ ꯑꯁꯤ ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯣꯁꯇꯦꯜ ꯑꯃꯗ ꯂꯩꯃꯤꯟꯅꯔꯛꯏ, ꯀꯣꯂꯦꯖꯁꯨ ꯇꯝꯃꯤꯟꯅꯔꯛꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯆꯨꯝꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕ ꯂꯩꯇꯦ" ꯍꯥꯏꯔꯛꯏ꯫ "ꯑꯩꯁꯨ ꯄ꯭ꯔꯦꯝꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯨꯝꯀꯤꯒꯤ ꯃꯄꯥ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯥꯔ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯤꯕꯗꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯁꯥꯔ, ꯕꯜꯕꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯔꯦꯞ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯈ꯭ꯔꯤꯕ ꯑꯁꯤ"꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯜꯕꯤꯔ ꯑꯗꯨ ꯁꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯁꯦꯡꯕꯗꯤ ꯁꯥꯔ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯀꯣꯜ ꯑꯃꯅꯤ꯫ ꯑꯩꯒ ꯃꯄꯥ ꯑꯁꯤꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯥꯒꯤ ꯑꯣꯏꯅ ₹50,000 ꯄꯤꯗꯨꯅ ꯅꯦꯛꯄꯅꯤ"꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯉꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯌꯣꯟꯗꯨꯅ ꯆꯥꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤ"꯫ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ, "ꯑꯗꯨ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ, ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯃꯥꯡꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯊꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯌꯨ"꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯨꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪ ꯃꯄꯥ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯔꯊ ꯈꯪꯕ꯭ꯔꯥ? ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯔꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯁꯛ ꯑꯗꯨꯗꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ" ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯜꯕꯤꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ DCPꯒꯤ ꯐꯣꯟꯅꯤ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯄꯥꯟꯗꯦꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗ DCP ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯊꯣꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯝꯅ ꯒꯦꯠꯇ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯅꯪꯒꯤꯗꯤ ꯅꯆꯥꯅꯨꯄꯤ ꯂꯩꯇꯕ꯭ꯔꯥ"꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ "ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕ ꯀꯔꯤꯒꯤꯅꯣ" ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ, ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯥꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯏ, ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯍꯧꯏ, ꯑꯗꯨꯅ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯏ ꯃꯍꯥꯛ ꯎꯅꯗꯕꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯦꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯁꯥꯔꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ "ꯌꯥꯔꯦ, ꯃꯅꯨꯡꯗ ꯆꯪꯂꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯄꯥꯟꯗꯦ ꯑꯗꯨ ꯆꯠꯈꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯥꯟꯗꯦꯅ DCPꯒꯤ ꯑꯣꯐꯤꯁ ꯌꯧꯔꯛꯄꯗ ꯃꯤꯗꯤꯌꯥ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯔꯤꯄꯣꯔꯠ ꯂꯧꯅꯕꯒꯤ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯤꯗ ꯃꯍꯥꯛꯅ DCPꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯁꯤꯝ ꯑꯃꯈꯛꯇ ꯇ꯭ꯔꯦꯛ ꯇꯧꯖꯕ ꯌꯥꯒꯗ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯁꯥꯔ, ꯁꯤꯝ ꯑꯁꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤ ꯆꯨꯝꯀꯤꯒꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ DCPꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯕꯜꯕꯤꯔꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯇꯧꯔꯨꯔꯤꯕ ꯑꯗꯨ ꯄꯦꯟꯗ꯭ꯔꯤꯕꯔꯥ"꯫ ꯃꯁꯤꯗ ꯑꯃꯨꯛ ꯄꯥꯟꯗꯦꯅ ꯍꯥꯏꯔꯛꯏ, "ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯨꯝꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕꯜꯕꯤꯔꯒꯤ ꯌꯨꯝ ꯑꯁꯤꯗ ꯎꯏ ꯍꯥꯏꯔꯤ, ꯑꯗꯨꯒ ꯆꯨꯝꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕꯜꯕꯤꯔꯒꯤ ꯌꯨꯝ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ"꯫ ꯑꯁꯤꯗ DCPꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ ꯑꯗꯨ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯅꯤ"꯫ ꯑꯗꯨꯗ ꯄꯥꯟꯗꯦꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯍꯥꯛꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯁꯥꯔ, ꯃꯍꯥꯛꯅ ꯃꯥꯡꯈ꯭ꯔꯤꯕ ꯑꯁꯤ ꯕꯜꯕꯤꯔꯒꯤ ꯌꯨꯝꯗꯒꯤꯅꯤ"꯫ ꯃꯁꯤꯗ DCP ꯑꯗꯨꯅ, "ꯅꯪꯅ ꯈꯜꯂꯤꯕ ꯑꯁꯤ ꯆꯨꯝꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕꯜꯕꯤꯔꯅ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯀꯦꯁ ꯃꯆꯥ ꯃꯁꯨ ꯊꯥꯗꯣꯛꯎ, ꯑꯗꯨꯅ ꯅꯪ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯕꯤꯕꯥꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ, ꯑꯁꯤꯅ ꯅꯪꯒꯤ ꯑꯐꯕ ꯊꯕꯛ ꯑꯣꯏꯒꯅꯤ"꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ DCPꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯕꯜꯕꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯕꯤꯕꯥꯟꯒꯤ ꯀꯦꯁ ꯑꯁꯤꯅ ꯂꯨꯅ ꯂꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯃꯤꯁꯛ ꯅꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯕꯨ ꯁꯥꯔ, ꯁꯦꯛꯇꯔ 36 ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯅꯤ ꯊꯣꯛꯂꯤꯕꯁꯤ, ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯥꯊꯕ ꯉꯝꯗꯦ"꯫ DCPꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯐꯥꯊꯧ ꯍꯥꯏꯕ ꯅꯠꯇꯦ, ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯐꯥꯎ, ꯇꯧꯕꯇꯕꯨ ꯕꯜꯕꯤꯔꯗꯤ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯍꯟꯒꯅꯨ, ꯃꯁꯤ ꯑꯩꯒꯤ ꯑꯣꯔꯗꯔꯅꯤ"꯫
ꯃꯁꯤꯗꯒꯤ ꯗꯤꯁꯤꯄꯤ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯕꯤꯕꯥꯟꯒꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯁꯤꯟ ꯃꯇꯨꯡꯗ ꯄꯥꯟꯗꯦ ꯑꯗꯨ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯊꯛꯅ ꯆꯨꯡꯀꯤꯒꯤ ꯁꯨꯝ ꯑꯗꯨ ꯇ꯭ꯔꯦꯁ ꯇꯧꯔꯕ꯭ꯔꯥ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯁꯤꯗ ꯄꯥꯟꯗꯦꯅ ꯁꯤꯡꯒꯤ ꯋꯥꯔꯤ ꯇꯣꯛꯎ ꯄꯥꯊꯛ, ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯗꯤ ꯀꯝꯗꯧꯕ ꯁꯥꯔ, ꯊꯥꯗꯣꯛꯈ꯭ꯔꯁꯤꯔꯥ? ꯃꯁꯤꯗ ꯐꯝꯂꯤꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯆꯨꯡꯀꯤꯕꯨ ꯕꯜꯕꯤꯔꯒꯤ ꯌꯨꯝꯗ ꯊꯤꯟꯗꯨꯅ ꯆꯠꯄ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯊꯛꯅ ꯃꯥꯕꯨ ꯀꯔꯤ ꯈꯪꯏ ꯍꯥꯏꯕꯒꯦ ꯆꯨꯡꯀꯤꯒꯤ ꯃꯔꯝꯗ? ꯑꯁꯤꯗ ꯄꯥꯊꯛꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯥꯜꯂꯤ ꯁꯥꯔ, ꯕꯜꯕꯤꯔꯒꯤ ꯃꯌꯨꯝꯗ ꯑꯁꯨꯝ ꯊꯝꯂꯝꯂꯒ ꯂꯥꯛꯄꯅꯤ ꯍꯥꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯄꯥꯟꯗꯦꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯄꯥꯊꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯥꯔ ꯍꯥꯏꯗꯨꯅ ꯄꯥꯟꯗꯦꯒꯤ ꯗꯥꯋꯥꯔ ꯑꯗꯨ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯊꯛꯅ ꯐꯣꯟ ꯑꯃ ꯄꯨꯊꯣꯔꯛꯄꯗ ꯄꯥꯟꯗꯦꯅ ꯍꯥꯏꯔꯛꯏ, ꯑꯅꯧꯕ ꯐꯣꯟ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯅꯪꯕꯨ? ꯑꯁꯤꯗ ꯄꯥꯊꯛꯅ ꯑꯩꯒꯤ ꯅꯠꯇꯦ ꯁꯥꯔ, ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯒꯤꯅꯤ꯫ ꯑꯗꯨꯒ ꯄꯥꯟꯗꯦꯅ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯄ꯭ꯔꯦꯝꯒꯤ ꯃꯤꯁꯀꯣꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯌꯥꯝꯅ ꯊꯨꯅ ꯗꯤꯁꯤꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯤꯁꯤꯄꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯛꯂꯝꯃꯤ꯫ ꯁꯥꯔ, ꯑꯩꯈꯣꯏꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯐꯥꯗꯨꯅ ꯊꯤꯒꯠꯄꯗꯒꯤ ꯈꯪꯂꯦ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯁꯥꯔ, ꯆꯨꯡꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯑꯣꯇꯣꯗ ꯄꯨꯔꯛꯇꯨꯅ ꯕꯜꯕꯤꯔꯒꯤ ꯀꯣꯂꯣꯅꯤꯗ ꯊꯤꯜꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯂꯥꯛꯄꯗꯗꯤ ꯄ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯐꯣꯟ ꯑꯃ ꯄꯤꯔꯛꯇꯨꯅ ꯐꯣꯟ ꯑꯁꯤꯕꯨ ꯂꯪꯊꯣꯛꯂꯝꯃꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯨꯡꯀꯤ ꯍꯪꯂꯛꯂꯕꯗꯤ ꯁꯥꯗꯥꯅꯥꯊ ꯔꯦꯜ ꯁ꯭ꯇꯦꯁꯟꯗ ꯊꯥꯗꯔꯝꯂꯦ ꯈꯨꯝꯃꯨ꯫ ꯃꯁꯤꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯐꯣꯟ ꯑꯁꯤ ꯂꯪꯊꯣꯛꯄ ꯄꯥꯝꯃꯨꯕꯗꯒꯤ ꯁꯤꯝ ꯐꯥꯎꯕ ꯌꯥꯎꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯁꯀꯣꯜ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔ, ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯒꯤ ꯃꯔꯥꯜꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯗꯤ ꯀꯦꯁ ꯑꯁꯤꯗ ꯑꯍꯥꯟꯕ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯗꯨꯅ ꯆꯦꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯄ꯭ꯔꯦꯝ ꯑꯁꯤ ꯐꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ ꯁꯥꯔ꯫ ꯃꯁꯤꯗ ꯗꯤꯁꯤꯄꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯃꯥꯔ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯟꯗꯦꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯔꯗꯔ ꯑꯃ ꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯤꯁꯤꯄꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ, ꯅꯪꯅ ꯀꯦꯁ ꯑꯁꯤꯗ ꯆꯪꯁꯤꯜꯂꯕꯁꯨ ꯕꯜꯕꯤꯔ ꯆꯦꯟꯅꯍꯟꯒꯅꯨ ꯍꯥꯏꯗꯨꯅ꯫ ꯑꯩꯒꯤ ꯑꯣꯔꯗꯔꯕꯨ ꯅꯪꯅ ꯊꯋꯥ ꯁꯥꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯁꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯦꯜ ꯇꯦꯕꯜꯗ ꯊꯝꯂꯝꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯂꯤꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯅ꯭ꯌꯨꯁ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗ ꯗꯤꯁꯤꯄꯤꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯂꯝꯃꯤ, ꯕꯤꯕꯥꯟ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯐꯪꯂꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯦꯐ ꯑꯣꯏꯅ ꯃꯌꯨꯝꯗ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯗ ꯍꯞꯇꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯟꯗꯦ ꯑꯗꯨ ꯁꯁꯄꯦꯟ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯅ ꯄ꯭ꯔꯦꯝꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯤꯟ ꯃꯇꯨꯡꯗ ꯄ꯭ꯔꯦꯝ ꯑꯗꯨ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯕꯜꯕꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯊꯛꯇ ꯅꯨꯄꯤ ꯈꯔꯒ ꯄꯨꯜꯂꯒ ꯀꯨꯝꯊꯔꯛꯄꯗ ꯄ꯭ꯔꯦꯝꯗ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝꯅ ꯆꯪꯂꯛꯇꯨꯅ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯗꯒꯤ ꯗꯤꯛꯁ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯥꯟꯗꯦ ꯑꯃꯗꯤ ꯄꯥꯊꯛ ꯍꯤꯗꯥꯛ ꯈꯔ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯔ, ꯑꯃꯨꯛ ꯊꯕꯛ ꯖꯣꯏꯟ ꯇꯧꯔꯛꯂꯅꯤ ꯇꯥꯕꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯍꯧꯈꯤꯕ ꯈꯨꯗꯤꯡ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯁꯥꯔ꯫ ꯑꯗꯨꯒ ꯗꯤꯁꯤꯄꯤ ꯄꯥꯊꯛꯇꯤ ꯇ꯭ꯔꯥꯟꯁꯐꯔꯁꯨ ꯇꯧꯔꯅꯤ, ꯑꯅꯧꯕ SSP ꯑꯃ ꯂꯥꯛꯂꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯇ꯭ꯔꯥꯟꯁꯐꯔ ꯅꯠꯇꯦ, ꯄ꯭ꯔꯃꯣꯁꯟꯅꯤ ꯄꯥꯊꯛ, ꯕꯤꯕꯥꯟꯕꯨ ꯊꯤꯕ ꯐꯪꯕꯒꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯍꯥꯟꯅꯗꯤ ꯁꯥꯔ ꯑꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯊꯧꯁꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯕꯗꯒꯤ ꯑꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗ ꯑꯃꯨꯛ ꯄꯥꯟꯗꯦꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯊꯧꯗꯣꯛꯇꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯍꯪꯂꯛꯏ꯫ ꯃꯁꯤꯗ ꯄꯥꯊꯛꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯥꯗ ꯂꯩꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ ꯗꯣꯛꯇꯔꯗ ꯄꯨꯕꯗꯒꯤ ꯁꯥꯔꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯀꯟꯕ ꯉꯝꯍꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯉꯁꯥꯏ ꯃꯥꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯄ꯭ꯔꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯈꯪꯂꯛꯄꯗꯒꯤ ꯄꯥꯊꯛꯇ ꯍꯥꯏꯔꯛꯏ, ꯈꯪꯂꯦ, ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯉꯥꯏꯔꯤꯕꯗꯨ ꯑꯉꯥꯡ ꯀꯤꯗꯅꯦꯞ ꯇꯧꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯏꯕꯥꯅꯤ ꯊꯕꯛ ꯍꯧꯔꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨ ꯋꯥꯍꯪ ꯄꯥꯎꯍꯪꯅꯕ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯝꯄꯥꯎꯟꯗꯔꯕꯨ ꯃꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯐꯥꯔꯒ ꯊꯝꯂꯝꯃꯤ꯫ ꯑꯁꯤꯗ ꯄꯥꯟꯗꯦꯅ ꯗꯁꯦꯔꯥꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯨꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯀꯝꯄꯥꯎꯟꯗꯔꯅ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯈꯪꯂꯦ ꯑꯉꯥꯡ ꯀꯌా ꯑꯃ ꯃꯥꯡꯂꯤꯕꯁꯤ ꯄ꯭ꯔꯦꯝꯅꯅꯤ ꯍꯥꯏꯕ꯫ ꯑꯁꯤꯗꯒꯤ ꯑꯜꯋꯥꯔ ꯔꯥꯖꯁꯊꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ उलꯛꯏ꯫ ꯃꯁꯤꯗ ꯑꯅꯧꯕ ꯗꯤꯁꯤꯄꯤ ꯚꯨꯄꯦꯟ ꯀꯧꯕ ꯑꯃ उलꯛꯏ꯫ ꯃꯍꯥꯛ ꯑꯁꯤ ꯑꯆꯨꯝꯕ ꯌꯥꯝꯅ ꯆꯠꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯔꯨꯅꯥ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯟꯗꯛ 10 ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯁꯤꯟ ꯃꯇꯨꯡꯗ ꯚꯨꯄꯦꯟ ꯑꯁꯤ ꯍꯥꯟꯅꯒꯤ ꯗꯤꯁꯤꯄꯤ ꯔꯥꯁꯇꯣꯒꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯁꯇꯣꯒꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯝꯕꯔ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯝꯕꯔ ꯑꯗꯨꯗ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯊꯕꯛ ꯄ꯭ꯔꯃꯣꯁꯟ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯇꯧ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯥꯟꯗꯦꯒ ꯌꯥꯝꯅ ꯄꯨꯟꯕ ꯄꯥꯊꯛ ꯍꯥꯏꯔꯤꯕ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒ ꯄꯨꯜꯂꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ꯫ ꯃꯁꯤꯗ ꯕꯜꯕꯤꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯔꯥꯁꯇꯣꯒꯤꯅ ꯋꯥ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯚꯨꯄꯦꯟ ꯑꯃꯗꯤ ꯄꯥꯟꯗꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫
ꯑꯗꯨꯒ ꯚꯨꯄꯦꯟꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯐꯪꯂꯤꯕ ꯄꯥꯎ ꯑꯁꯤ ꯁꯦꯡꯂꯕ꯭ꯔꯥ? ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯝꯄꯥꯎꯟꯗꯔ ꯐꯥꯔꯒ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯜꯕꯤꯔꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯚꯨꯄꯦꯟ ꯑꯃꯗꯤ ꯄꯥꯟꯗꯦꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗꯗꯤ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯄꯥꯊꯛꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯕ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ, ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯄꯥꯊꯛꯅ ꯑꯩ ꯆꯥꯛ ꯂꯥꯝꯂꯛꯄꯗꯒꯤ ꯆꯥꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗ ꯄꯥꯟꯗꯦꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯄꯥꯊꯛꯄꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯤꯗ ꯚꯨꯄꯦꯟꯅ ꯉꯁꯤꯃꯛ ꯄ꯭ꯔꯦꯝꯕꯨ ꯐꯥꯔꯣ ꯍꯥꯏꯗꯨꯅ ꯄꯥꯟꯗꯦꯗ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯨꯄꯦꯟꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯇꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ, ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯄꯥꯔꯃꯤꯅꯦꯟ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯚꯨꯄꯦꯟꯅ ꯋꯥ ꯑꯁꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯍꯟꯗꯛ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯀꯦꯁ ꯑꯁꯤꯕꯨ ꯉꯝꯂꯅꯤ ꯈꯪꯕꯗꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯚꯨꯄꯦꯟ ꯑꯃꯗꯤ ꯄꯥꯟꯗꯦ ꯆꯪꯂꯛꯄ ꯎꯕꯗ ꯄ꯭ꯔꯦꯝꯅ ꯄꯥꯟꯗꯦꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯈꯪꯗꯕꯅ ꯐꯥꯒꯦ ꯇꯧꯔꯨꯕꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯁꯥꯗ ꯑꯀꯤꯕ ꯌꯥꯎꯗꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯚꯨꯄꯦꯟꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗ ꯄ꯭ꯔꯦꯝꯅ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡ ꯍꯪꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯥꯔ? ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯀ꯭ꯔꯣꯔꯄꯇꯤ ꯍꯥꯏꯔꯤꯕ ꯒꯦꯝ ꯑꯗꯨꯒꯤ ꯀꯟꯇꯦꯁꯇꯦꯟ ꯑꯃ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯋꯥꯍꯪ ꯍꯪꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯟꯅ ꯈꯨꯝꯃꯨ, ꯆꯨꯝꯀꯤ ꯀꯗꯥꯏꯗ ꯂꯩ? ꯑꯁꯤꯗꯒꯤ ꯄ꯭ꯔꯦꯝꯅ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ, ꯃꯥꯗꯤ ꯁꯤꯈ꯭ꯔꯦ, ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯃꯥꯕꯨ ꯃꯉꯛ ꯃꯦꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯥꯟꯗꯦ ꯑꯃꯗꯤ ꯚꯨꯄꯦꯟ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯟꯗꯦꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ? ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯥꯅ ꯑꯩꯕꯨ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯏꯀꯥꯏ ꯈꯨꯝꯅꯗꯦ꯫ ꯅꯣꯡꯃ ꯕꯜꯕꯤꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯥꯕꯨ ꯀꯁꯇꯃꯔ ꯑꯃ ꯂꯥꯛꯏ ꯍꯥꯏꯖꯤꯟꯗꯨꯅ ꯀꯧꯔꯕ ꯃꯇꯨꯡ ꯃꯥꯕꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯥꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯃꯥꯝꯃ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯃꯗꯤ ꯚꯨꯄꯦꯟ ꯃꯃꯤꯠ ꯁꯥꯡꯗꯣꯛꯂꯒ ꯄ꯭ꯔꯦꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗ ꯑꯃꯨꯛ ꯚꯨꯄꯦꯟꯅ ꯍꯪꯂꯛꯏ, ꯑꯗꯨꯗꯤ ꯅꯪ ꯆꯨꯝꯀꯤꯒꯤ ꯕꯣꯗꯤ ꯑꯗꯨ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯊꯠꯇꯨꯅ ꯗ꯭ꯔꯦꯟꯗ ꯂꯪꯊꯈ꯭ꯔꯕ꯭ꯔꯥ? ꯃꯁꯤꯗ ꯄ꯭ꯔꯦꯝꯅ, ꯃꯥꯕꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯥꯕꯨ ꯑꯩꯅ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯂꯕ ꯃꯇꯨꯡꯗ ꯄꯥꯔꯠꯁꯤꯡ ꯑꯗꯨꯅ ꯀꯝꯄꯥꯎꯟꯗꯔꯗꯨ ꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯩꯅ ꯆꯥꯈ꯭ꯔꯦ꯫ ꯑꯁꯤꯗ ꯑꯃꯨꯛ ꯚꯨꯄꯦꯟꯅ ꯉꯛꯅ ꯍꯥꯏꯔꯛꯏ, ꯅꯪ ꯃꯤꯁꯨ ꯆꯥꯕ꯭ꯔꯥ? ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ, ꯃꯥꯅ ꯃꯥꯒꯤ ꯃꯥꯝꯃ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯔ ꯆꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯤꯒꯤ ꯃꯍꯥꯎ ꯈꯪꯕꯗꯒꯤ ꯊꯥ 2-3ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯃꯨꯛ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯅꯅꯤ ꯑꯩꯅ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯁꯨꯝ ꯑꯁꯨꯝ ꯍꯥꯠꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯪꯂꯛꯏ꯫ ꯑꯁꯤꯗ ꯑꯃꯨꯛ ꯄ꯭ꯔꯦꯝꯅ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯃꯥꯡꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯄꯥꯟꯗꯦꯅ ꯃꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯪꯅ ꯍꯥꯠꯄ ꯉꯛꯇꯔ ꯍꯪꯂꯛꯄꯗ ꯄ꯭ꯔꯦꯝꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯂꯤ ꯑꯗꯨ ꯈꯪꯕ꯭ꯔꯥ, ꯅꯪꯅ ꯂꯨꯄꯥ 100 ꯄꯤꯈꯤꯕꯗꯨ ꯍꯥꯏꯔꯛꯏ꯫ ꯃꯥꯒ ꯄꯥꯔꯒ 22-23 ꯃꯨꯛꯇꯤ ꯁꯨꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄ꯭ꯔꯦꯝꯗ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯍꯥꯠꯂꯤꯕꯗꯤ? ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨꯁꯨ? ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯦꯝꯅ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯅ ꯐꯥꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯑꯩꯒꯤ ꯏꯆꯥꯒ ꯃꯈꯣꯏꯒ ꯀꯔꯤ ꯈꯦꯠꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯁꯤꯗ ꯄ꯭ꯔꯦꯝꯅ, ꯌꯥꯝꯅ ꯈꯦꯠꯅꯩ, ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ, ꯇꯨꯝꯐꯝ ꯆꯥꯐꯝ ꯐꯥꯎꯕ ꯂꯩꯇꯕ, ꯅꯣꯡꯃꯒꯤ ꯑꯊꯨꯡꯕ ꯃꯐꯝꯗ ꯆꯥꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯒ ꯑꯆꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ プレꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯆꯨꯝꯗ꯭ꯔꯣ ꯁꯥꯔ, ꯀꯔꯤꯕꯨ ꯇꯧꯒꯅꯤ? ꯃꯈꯣꯏꯅ ꯆꯥꯎꯔꯛꯂꯅꯤ, ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯅꯤ, ꯍꯜꯂꯛꯂꯒ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯩꯒꯅꯤ, ꯑꯗꯨꯒ ꯃꯄꯨꯟꯁꯤ ꯑꯗꯨ ꯊꯣꯡ ꯃꯈꯥꯗ ꯑꯁꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯚꯨꯄꯦꯟꯅ ꯍꯪꯉꯛꯏ, ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯕꯣꯁ ꯕꯜꯕꯤꯔꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯍꯪ ꯍꯪꯉꯨ꯫ ꯑꯁꯤꯒꯤ ꯁꯤꯟ ꯃꯇꯨꯡꯗ ꯉꯁꯥꯏ ꯀꯝꯄꯥꯎꯟꯗꯔ ꯐꯥꯔꯒ ꯄꯨꯈꯤꯕ ꯃꯈꯣꯏ ꯑꯗꯨ ꯎꯠꯂꯛꯏ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯇꯨꯅ ꯄꯣꯂꯤꯊꯤꯟꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒ ꯃꯩ ꯊꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤ ꯀꯝꯄꯥꯎꯟꯗꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯄ꯭ꯔꯦꯝ ꯑꯗꯨ ꯀ꯭ꯔꯣꯔꯄꯇꯤ ꯁꯣ ꯍꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯆꯪꯂꯛꯇꯨꯅ ꯃꯣꯏ ꯁ꯭ꯇꯦꯁꯟꯗ ꯊꯥꯔꯤꯕ ꯀ꯭ꯔꯣꯔꯄꯇꯤ ꯁꯣ ꯑꯗꯨ ꯚꯣꯂꯨꯝ ꯑꯗꯨ ꯂꯩꯈꯠꯄꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯥꯔꯒ ꯂꯩ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯅ ꯄ꯭ꯔꯦꯝꯕꯨ ꯄꯨꯔꯛꯇꯨꯅ ꯆꯨꯝꯀꯤ ꯐꯨꯝꯖꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯄ꯭ꯔꯦꯝꯅ ꯅꯣꯏꯅ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯒ ꯆꯨꯝꯀꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯃꯁꯤꯗ ꯆꯨꯝꯀꯤꯒꯤ ꯕꯦꯒ ꯑꯃꯁꯨ ꯄꯨꯊꯣꯔꯛꯄꯗ ꯅꯥꯀꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯆꯨꯝꯀꯤꯒꯤ ꯃꯄꯥ ꯃꯃꯥ ꯑꯗꯨ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯍꯥꯏꯕꯗꯒꯤ ꯅꯥꯀꯟꯗ ꯗ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯃꯁꯨ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯗꯨꯒ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯏꯔꯥꯡ ꯍꯧꯔꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯤꯡꯕ ꯉꯝꯂꯝꯗꯦ꯫
ꯑꯁꯤꯗꯒꯤ ꯃꯦꯗꯤꯌꯥ ꯅ꯭ꯌꯨꯁꯁꯤꯡꯗ ꯁꯦꯛꯇꯔ 36ꯀꯤ ꯃꯃꯥꯡꯒꯤ ꯗ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯄꯣꯂꯥꯡ 25ꯔꯣꯝ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯁꯟꯗꯣꯛꯅꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯔꯥꯁꯇꯣꯒꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯤꯊꯤꯂꯦꯁ ꯀꯧꯕ ꯑꯃꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅ꯭ꯌꯨꯁꯁꯤꯡ ꯑꯗꯨ ꯌꯦꯡꯂꯕ꯭ꯔꯥ? ꯅ꯭ꯌꯨꯁ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯕꯥꯜꯕꯤꯔ ꯑꯃꯁꯨ ꯆꯨꯡꯀꯤ ꯃꯤꯍꯥꯠꯄ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯨꯡꯀꯤ ꯑꯁꯤ ꯎꯏ ꯍꯥꯏꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯟꯗꯦꯅ ꯄ꯭ꯔꯦꯝꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯊꯤ ꯍꯨꯝꯕ ꯆꯠꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯨꯡꯗ ꯕꯥꯜꯕꯤꯔ ꯑꯗꯨꯁꯨ ꯐꯥꯔꯝꯃꯤ꯫ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯕꯥꯜꯕꯤꯔꯒꯤ ꯌꯨꯝ ꯁꯦꯛꯇꯔ 36 ꯑꯗꯨ ꯊꯨꯒꯥꯏꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯊꯤꯂꯦꯁ ꯑꯃꯨꯛ ꯎꯠꯂꯛꯏ, ꯃꯍꯥꯛ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯜꯕꯤꯔꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯀꯃꯤꯁꯅꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯆꯔꯟ ꯄꯥꯟꯗꯦ ꯍꯥꯏꯔꯤꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯁꯁꯄꯦꯟ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯄꯥꯟꯗꯦꯕꯨ ꯁꯁꯄꯦꯟ ꯇꯧꯔꯦ, ꯑꯗꯨꯒ ꯚꯨꯄꯦꯟꯕꯨꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯕꯥꯜꯕꯤꯔ ꯑꯁꯤ ꯃꯥꯒꯤ ꯃꯔꯨꯞ ꯔꯥꯁꯇꯣꯒꯤꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯔꯥꯁꯇꯣꯒꯤ ꯑꯁꯤ RBIꯗ ꯊꯕꯛ ꯄ꯭ꯔꯃꯣꯁꯟ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯟꯗꯦ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯅ꯭ꯌꯨꯁ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅ꯭ꯌꯨꯁ ꯑꯁꯤꯗ ꯔꯥꯁꯇꯣꯒꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯦꯛꯇꯔ 36 ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯕꯥꯜꯕꯤꯔꯗꯤ ꯌꯥꯎꯗꯦ, ꯃꯥꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯄ꯭ꯔꯦꯝꯅ ꯇꯧꯕ ꯉꯛꯇꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯄꯥꯟꯗꯦꯅ ꯚꯨꯄꯦꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯄ꯭ꯔꯦꯝꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯂꯧꯔꯝꯃꯤ꯫ ꯑꯁꯤꯗ ꯄ꯭ꯔꯦꯝ ꯑꯁꯤ ꯖꯦꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯟꯗꯦ ꯂꯥꯛꯇꯨꯅ ꯄ꯭ꯔꯦꯝꯒ ꯎꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ, "ꯅꯪꯅ ꯃꯤꯑꯣꯏꯕꯒꯤ ꯑꯣꯔꯒꯥꯟ ꯌꯣꯟꯕꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤ?" ꯑꯁꯤꯗ ꯄ꯭ꯔꯦꯝꯅ ꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯄꯥꯟꯗꯦꯅ, "ꯅꯪꯅ ꯅꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯔꯝꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯊꯥꯕꯅꯣ?" ꯍꯪꯂꯛꯄꯗ ꯄ꯭ꯔꯦꯝꯅ ꯀꯨꯔꯤꯌꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯀꯝꯄꯥꯎꯟꯗꯔꯗ ꯊꯥꯍꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯄꯥꯟꯗꯦꯅ ꯍꯥꯏꯖꯤꯜꯂꯝꯃꯤ, "ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯑꯃꯠꯇ ꯌꯧꯗꯦ, ꯀꯝꯄꯥꯎꯟꯗꯔ ꯑꯗꯨꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ." ꯃꯁꯤꯗ ꯄ꯭ꯔꯦꯝ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯜꯂꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯄꯥꯟꯗꯦꯅ, "ꯅꯪꯒꯤ ꯕꯣꯁ ꯕꯥꯜꯕꯤꯔꯅ ꯃꯥꯗꯤ ꯊꯕꯛ ꯑꯁꯤꯗ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯅꯪꯅ ꯇꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯦꯗꯤꯌꯥ ꯅ꯭ꯌꯨꯁꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯃꯤꯅꯤꯅ ꯊꯥꯗꯣꯛꯈꯤꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯖꯦꯜ ꯑꯁꯤꯗ ꯁꯨꯝ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯟꯗꯦꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ, ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯕꯥꯜꯕꯤꯔ ꯑꯁꯤ ꯍꯤꯔꯝ ꯑꯁꯤꯗ ꯆꯦꯟꯅꯕ꯭ꯔꯥ? ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ, ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯍꯟꯗꯦ." ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯟꯗꯦ ꯑꯗꯨ ꯄ꯭ꯔꯦꯝꯒꯤ ꯈꯨꯡꯒꯪ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯄꯥꯊꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯊꯛꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ, "ꯍꯌꯦꯡ ꯍꯜꯂꯛꯂꯒ ꯍꯥꯏꯔꯒꯦ, ꯑꯗꯨꯒ ꯈꯪꯂꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯄ꯭ꯔꯦꯝꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯒꯤ ꯅꯨꯄꯤ ꯖꯣꯇꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯝꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯖꯣꯇꯤꯅ ꯗꯤꯛꯁ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯟꯗꯦꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯗ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯖꯣꯇꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯇꯤꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩꯗ ꯄꯥꯟꯗꯦꯅ ꯗꯤꯛꯁ ꯑꯗꯨ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯃꯁꯤꯗ ꯃꯥꯅ ꯌꯦꯡꯂꯤꯕ ꯑꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯈꯪꯍꯟꯗꯦ꯫ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯗꯁꯨ ꯑꯁꯨꯝ ꯎꯠꯇꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯖꯣꯇꯤ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯆꯥ ꯑꯗꯨ ꯄꯥꯟꯗꯦꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅ, "ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤ, ꯀꯣꯔꯠꯇ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯄꯥꯟꯗꯦ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗ ꯃꯍꯥꯛꯅ ꯉꯥꯏꯔꯛꯂꯤꯕ ꯑꯁꯤ ꯄꯨꯡ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ, ꯑꯗꯨꯕꯨ ꯒꯥꯔꯤꯗꯤ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯥꯔ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ, ꯃꯍꯥꯛꯄꯨ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯔꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯉꯁꯥꯏ ꯀꯝꯄꯥꯎꯟꯗꯔ ꯐꯥꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯗꯦꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯟ ꯑꯁꯤꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯄꯥꯟꯗꯦꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕ ꯂꯥꯛꯂꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗ ꯑꯃꯨꯛ ꯄꯥꯟꯗꯦꯅ, "ꯅꯈꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ?" ꯍꯪꯂꯛꯄꯗ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯐꯣꯇꯣ ꯑꯃ ꯄꯤꯗꯨꯅ ꯃꯁꯤ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨ ꯄꯥꯟꯗꯦꯅ ꯌꯦꯡꯕꯗꯗꯤ ꯃꯥꯒꯤ ꯐꯣꯇꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯤꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯥꯟꯗꯦꯕꯨ ꯁ꯭ꯀ꯭ꯔꯨꯗ꯭ꯔꯥꯏꯚꯔꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯟꯗꯦꯅꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯗꯤꯛꯁ ꯑꯗꯨꯁꯨ ꯂꯪꯊꯣꯛꯂꯝꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯁꯤꯗ ꯄꯥꯊꯛ ꯑꯁꯤ ꯄ꯭ꯔꯃꯣꯁꯟ ꯀꯥꯗꯨꯅ ꯄꯥꯟꯗꯦꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯃꯣꯁꯟ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯌꯥꯝꯅ ꯊꯦꯛꯄ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯕꯤꯁꯅꯨ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯎꯠꯂꯛꯏ꯫ ꯃꯍꯥꯛ ꯑꯁꯤ ꯄꯥꯊꯛꯀ ꯌꯥꯝꯅ ꯇꯤꯟꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯊꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯥꯗꯤ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ꯫ ꯑꯁꯤꯗ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯕꯣꯔꯗꯇ ꯄꯥꯟꯗꯦꯒꯤ ꯃꯤꯁꯤꯡ ꯐꯣꯇꯣ ꯑꯃ ꯊꯦꯠꯂꯤꯕꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯁꯤꯗ ꯕꯥꯜꯕꯤꯔꯒꯤ ꯋꯥ ꯄꯜꯂꯕꯗꯤ ꯃꯍꯥꯛꯇꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯝꯂꯝꯕ ꯃꯔꯥꯟ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯦꯝꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯗꯤ ꯖꯦꯜꯗ ꯑꯁꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯁꯅꯨ ꯑꯗꯨ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯑꯗꯨꯒ ꯄꯦꯄꯔ ꯑꯗꯨꯗ ꯄꯥꯟꯗꯦꯕꯨ ꯍꯥꯠꯈꯤꯕ ꯉꯁꯥꯏ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯛꯏ꯫ ꯃꯁꯤꯗ ꯃꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯏ꯫ ꯃꯁꯤꯗ ꯃꯥꯅ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯣꯛꯁ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯗꯤꯛꯁ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯔꯠ ꯂꯥꯛꯀꯅꯤ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯚꯤ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ꯫